Numidangi matamni. Chak ising toknaraba matungda Santanu machagi kada changlaktuna machagi phamung phanongdu ningthina semjinbiri. Sembadu loibaga Santanu istul amada tapna phamthai. Aduga machada hairei. Ibunga nangna ipada waroba thambagi maramde ai hanglor. Adubu ichana hangge haiba wahang adugi paukhumde ipana pirake. Hang ngaside ahing sina loijingai ichagi wahang khudengi paukhum ipana pirake. Mapagi waduda akas mapada nungshina luthana yengduna lei. Hang ichagi wahangdu karino ipada hang. Akas achamba minuk ama noklaga ngasige numit asini aina madam kuina dagi ngairakpa hangane aina ngaside aige pada wahang kaya ama hangane hang ichagi wahang adugi pakhum pinaba ipa leirene he. Akas hangone nangba baba Santanu khomde machana kari makha tarakpa haibudu tagadabagi ngaiduna lei. Akaswa makha tarai aigi mado karamna leikidabana ngasi phawa wari sa babana nachada haibidri mikabasidati piyo aigi wahangi pakhum piyo wahang adu khaktada Santanugi mitludagi taruba pirangi mari khara sintharai. Akas mapagi mitlu pirang adu ui adubu ushinada namhanghang lai. Khumbiyo baba aigi wahangi pakhumbiyo. Handaksu Santanu khumde mapagi mataududa Akasu magi mitludagi pirangdo tapna sintharai. Aduga taniklaba khonjelda hairai. Khumbangam natra makeup sida nachagi wahangi pakhum pibangam natra baba maramdi aigi ma sitri natra ngasi su hingli pakhum asi natra baba na nachagi maphamda pibangam driba pakhum asa. Akas asi khakkauduna Santanu hik launa kablakle. Akasu adu mangai wangang badu lepkri thamoida pendabana paiduna leire karigi nungshibagi mamabu nungshibagi. Santanu kaplibadu haifet fajilaga ipagi bungo ipa maithire ngasidi ichagi maphamda maithire punchi chupa haukraba wari adubu losinba yagani khalluba aigi iral oiramle. Ngasidi ipa ichagi maphamda amatta chithadana wari pumba lirake. Wasi haiduna Santanu wari liba hauраklami. Namito nangbu unabagi hospital da pukhatpa namine. Doctor na operation tawdradi yararoi haibaduda ai yamna pakhatki. Matamduda namagi manau nupi amasu Guwahati da laiki. Aikhoigini haibada kanasu leitabo ibana ai yamna waki. Hospital dani Santanugi nupi Prigalini bu operation theater da pusin kraba matung room adugi mamangda hangkat anda jatuna leiri. Imak maklaba maithong aduga loinana pungdu phanadi haujinki adubu room gi thongdi hanglaktrei. Pung anirom haujin kraba matungda room gi thongdu hanglakpaduda Santanu praprap changsinduna hanglui. Doctor adu maithong imak maksana khomai. Kaisu thoidokpudi tawde. Aduda kaidoroba doctor. Aduda pokliba ngangse soinaiba ngang amadi oire. Wadu tabada Santanu thamoida tasuna thinbagum thokre. Adubu amaromda phare haina su khandoi. Mamagi phibam kaisu tawdre tabada. Asumna nongmanini haukre. Prigalini su ningthina gyan taraduna mapureibaga wari sanari. Prigalini na aina ngangba wase khara tabiyo koidoge. Lini nang warini potharo. Pothaba mikap kuding pothaba. Ai pothaningdi. Aina hek bukjaba icha oirasu mimana daba soinaiba ngangsigi mama oiba ngamloi.
Leni, nangbu wayang nganganu kaidoge. Ngangni aidi. Nganganu haridi angang sa hana mangan kro. Masa hospital ni nang kara khalu. Khali hanjin khali. Ai soi nei bangang sigi mama oining di. Santanu magi nupi ki waduda swara ma tapna sangna hontok laga hairei. Pare. Nangna du yorubadi nangi na phamdagi aigi chada minuksi machin amata pirano. Adubu aigi angangsina nangonda ima haina kaujabadudi nangna khara khombiyo. Masinatana aigi chagi hag nangonda tan khara. Mikobashidagi angangsa ai haiba wa haisikak tablaga nangsu mangonda lamlanbi oyo. Wadu hairaga panduna lairamba Santanuge mitlugi pirang adu tapna sintaraklami. Asumna namaga iga khara khana khara launa tawduna matam khara di hawkre. Matamdo nangna jahi anirom hairakpa matamni. Matamdo ipagi thamoina machetana kaikhiba. Pumnamak aigi ijagi maraibakni ko khanduna namita maga iga yam khatnaki. Nati nangna phana haiduna su angangse nangina chanate haiba yagadori bro. Aduda haidana bani aina nahana angangse mangan khrase hairibase. Kainom tobaga angang mangatba madubu mama amoi bagi wangang la haibane. Ai khangde ai kem khangde ai gi chalaite. Lene soinai ba mimana ba angang sigi mama aina ti ai soinai bagi mama nate. Handakti Santanu Brigalini ge mamaida khobakna tharaklami. Nangse nupiniko nange dugumana tawduna hemkiba thoklabadi khunai asidagi mama haiba mintholase mangkhrani yelini. Brigalini su mapuroibada yamna pendani yengi. Mamaidusu makutuna haifit nanjai aduga hairei. Pare ngasidi mimana daba soinai ba angangsigi maramgi nangna ingoda khobakna tharba. Phai ngasi haiba numit asidagi ai nangi yumda khongul tar. Wadu hairaga Brigalini kana chenduna thokri. Brigalini na chatkibadu Santanu amuk khamludri. Adubu machenda pendana jairei. Chakronakso aigi naktagi ngamje khangba. Nangi machil tumlabo haigi chena. Ngasi thangkhriba khongthang aduna punchi chupa thangdokba ngambo ukolini. Mikuptuda Santanu hik launa kaple. Tanjaduda tumduna lairamba Akaso kappa horaklami. Santanu machagi manakta changsilaga machabu pamkhatuna nungshina laibakta chupiraba matung mathada chetna konchinbi. Waridu lena Santanu mapidu phat taithoi. Mamangdade khatlarasu adumak lakpane. Adubu namit adudagi amuk hana lakhitre. Akasu waridu taraga mapagi mapidu nungshina taithokpiri. Baba ai lale nachaibo su nungsibai pagi maphamda waroba thamluba isa mapok khudingda mi hoina poktabo oike. Wadu hairaga Akas mapada konchinduna kapi. Santanusu machabu chena konchilaga ipa saude. Ichana waroriba pumbado ipa suyai. Waro phamsu thoini ipagi bungo. Akas mapagi mathadagi thokta pena kaptuna lei. Mikupsida leiramba thamoida mamagi nungsiba onkhre murkha haukiba warina. Punsi asi awabagi masakni nungaibana phaumanni. Akaski maphamda chingyam ama haidoklaga phauman maru khallaga hundokpagum punsigi awaba mathakta yeptuna yaurakpa nungaiba khanduna hundoklaga thamlamlaba oina thokre Akaski maphamdade. Nongmadagi nini dagi humni asum haukibana exam su loisilaklabani. Marak sida Sankarna Anamikada makata nasu pau amuk phaurudrei. Nungshidabadi natte nungshiribani. Khandabasu natte khallibani. Adubu mikup asidade thamoigi nungsibasu namsenduna thamkhre marupki nungshibana. Adubu mikup asidade lapthokpanasu pharabra khalai.
Amuksu Sankargi thamoida lairamba marupki nungsibasu khangen hengatpagumsu taurari. Nungthilgi matamdo Sankar magi garidu thauduna Akaski mayumda laklami. Ngasisu mahausagum Akastu magi kada makuttuna turi adu pairaga lai yektuna lairami. Sankar wahai amata haidana praprap changsinduna phamangda satpham thai. Magi marupu ubada Akas harauna nokmi tauduna kaujarae. Sankar khumde tuminale. Akas magi yekli balaya duda asum yengduna tapna wangang lai. Ekhoy miyobegi punsi se nungsi ko Sankar. Haumin kaminarak mamayam ama matamgi matungina magi oiba tongan ba maikai amamamda loina chatnaki ko. Handakti Sankar tapna khumlaklami. Tambangam daba punsi kongjara shida nungsiba ningam daba wari kaya amasu loina duna chaliko. Handakki Sankar ki waduda Akas luthana magi marupta yengladuna hairae. Sankar nang kaidora? Aiba ai kaisu tawdine. Sankar nang ai asu kuina loinarakpa matam asida nangna da ingonda uhang mayam ama hangi mating mayam amasu pangli. Adubu iti nangonda karigumba mattasu tawba ngamjade. Aduna ngasidi aisu nangonda wahang sangge. Khumu Sankar nang kaidora? Handakti Sankar wahai amata hairaktrei. Adumak Akasna nungsina yengduna laikre. Mikup aduda nungsiba pumba haithaduna pathaduna mitki pi oina chentaraklabagum mapi ira chena adumak yengduna laikre. Sankargi mataududa Akasna Sankar nang kaidora? Aigi wa ngasina nangi thamoida waba pirabra? Sankar handakti karisu tawdaba saraga achamba minok aman noklaga hairae. Aigi su tawdi Akas minam ganu Sankar asengbani aigi su tawdeba pharene masina wafam ama oiraga aisu nangonda uhang amadi hangidana. Karino Sankar nangna ingondagi khangningli sa? Akas mingau asikak kaubani adubu wahai makha tarakadra khanduna Akasu tumina tabani. Adubu taraktri mingau adu khak kauraga tumina laikre. Adubu maithongdadi tari mami ama karigumba kharadi hainingli tamlingli haibagum. Second kharadi animak tuminna lainai. Ngaihakki matungda Akasna hanglaroi khalibra? Khande adudi hanglodana. Sankar sor ama tapna sangna hontoklaga hanglai. Mekobusida nangi namangda nangbu hek pokjaba imaduna leplaga imagi bungo haiduna kaurubade nang kari phirep lawgani Akas? Sankargi wahang aduda Akas khara khajik tingakpa phauribani. Adubu maithongdadi uthokte. Thamoida leiramba mamagi nungsiba pomba haukraba warige nonglei amana humduna pukhrabani. Mikup asida Akaski thamoida mamagi nungsiba leitrabani. Akasna tumina leibaduda Sankar amukasu hanglaklami. Khumu Akas mikup asida nangbu pokpi nangi imana nangi mitmangda leptuna imagi bunga haiduna kaurabade nang mikup aduda kaidawne? Sankarna namhang hanglakpa wahang aduda Akas maraw leiba minok ama noklaga khumlai. Mikup ado aigi punsina matam kuinadagi ngaijaki. Amaktangdi haiba wakal asiga loinana adubu oithoktre. Ai khaktana khanjaba aigi wakal aduna achumbani khalubaisa lalame Sankar. Mikup adubu pamjakibaisa ngasidi mikup adugi yeknabane. Akasna hairakliba wahai mayam adu taraga Sankarna Akas nang nangangliba wa mayam adugi wahantoksibu karino ibab tadre. Madu pharabane. Ai isagi punsi warida ai isana phau taningdaba wari adubu kanana taningane? Taningoida Sankar. Adubu aina taning hairabadi nangna taning hairabasu
ꯑꯩꯅꯗꯤ ꯂꯤꯔꯔꯣꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒꯤ ꯍꯧꯔꯛꯐꯝ ꯂꯩꯇꯦ ꯐꯔꯦꯅꯦ ꯑꯗꯨꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛꯁꯨ ꯅꯪꯒꯤ ꯅꯌꯥꯝꯕ ꯅꯆꯟ ꯄꯨꯟꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯕꯗꯤ ꯅꯪ ꯀꯩꯗꯧꯅꯦ ꯈꯔꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯏꯆꯥ ꯁꯪꯀꯔ ꯑꯩꯒꯤꯕꯨ ꯏꯆꯜ ꯂꯩꯕ꯭ꯔꯥ ꯏꯌꯥꯝꯕ ꯂꯩꯕ꯭ꯔꯥꯅꯦ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯪ ꯀꯩꯗꯧꯅꯦ ꯈꯨꯝꯃꯨ ꯍꯟꯗꯛꯇꯤ ꯑꯀꯥꯁ ꯃꯥꯏꯊꯣꯡꯗ ꯑꯄꯦꯟꯕꯒꯤ ꯃꯃꯤ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯒꯅꯤ ꯑꯀꯥꯁꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯁꯪꯀꯔ ꯐꯝꯂꯝꯕꯗꯨ ꯁꯠ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯆꯠꯂꯒꯦ ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯗꯨꯅ ꯁꯪꯀꯔ ꯀꯥ ꯑꯗꯨꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ ꯑꯀꯥꯁꯅ ꯉꯥꯏꯈꯣ ꯍꯥꯏꯕꯗꯨ ꯇꯥꯗꯅ ꯁꯪꯀꯔꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯄꯥꯝꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯨꯗꯨꯅ ꯑꯗꯨꯕꯨ ꯀꯗꯥꯏ ꯑꯀꯥꯁꯇꯤ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗ ꯅꯨꯡꯅ ꯁꯥꯕ ꯃꯨꯔꯇꯤꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯁꯪꯀꯔꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯁꯥꯅ ꯃꯁꯥꯗꯁꯨ ꯍꯪꯖꯔꯤ ꯀꯔꯤꯒꯤ ꯑꯣꯠꯂꯤꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯥꯎꯈꯨꯝ ꯐꯪꯂꯣꯏꯗꯕ ꯋꯥꯍꯪ ꯑꯃꯒꯤꯗꯃꯛ ꯀꯥꯏꯅꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯑꯅꯤꯁꯨꯕ ꯃꯃꯤꯡꯅꯤ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤ ꯀꯤꯔꯨꯕꯅꯣ ꯀꯥꯏꯅꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯤꯔꯛꯇ꯭ꯔꯤ ꯀꯥꯏꯅꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯀꯤꯔꯛꯇ꯭ꯔꯤ ꯀꯥꯏꯅꯗꯨꯅꯇ ꯂꯩꯒꯗꯕ ꯄꯨꯟꯁꯤꯅ ꯀꯥꯏꯅꯕ ꯃꯥꯕꯨ ꯀꯤꯔꯛꯇ꯭ꯔꯤ ꯍꯟꯗꯛ ꯃꯔꯛ ꯁꯪꯀꯔꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯇꯦꯁꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯣꯠꯁꯤꯟꯗꯨꯅ ꯃꯆꯟ ꯏꯕꯦꯝꯃ ꯃꯦꯝꯆꯥꯗ ꯍꯪꯂꯛꯂꯝꯃꯤ ꯕꯦꯃꯥ ꯏꯕꯨꯡꯉꯣꯁꯤꯕꯨ ꯍꯟꯗꯛ ꯃꯔꯛꯁꯤꯕꯨ ꯀꯩꯗꯧꯒꯦ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕꯁꯤꯕꯣ ꯍꯪꯂꯕꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯑꯁꯤꯗꯃꯛ ꯍꯥꯏ ꯅꯍꯥꯟꯗꯤ ꯑꯩꯅꯁꯨ ꯑꯃꯨꯛ ꯃꯄꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯒꯤ ꯋꯥꯗꯨ ꯍꯧꯗꯣꯛꯄꯅꯤ ꯃꯗꯨꯗ ꯌꯥꯅꯤꯡꯗꯕꯒꯤ ꯃꯃꯤꯗꯤ ꯎꯈꯤ ꯃꯗꯨ ꯅꯨꯃꯤꯠꯇꯒꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯊꯦꯟꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯕꯦꯃꯥ ꯅꯪꯅ ꯈꯔ ꯐꯅꯕ ꯁꯤꯜꯂꯨ ꯁꯦꯒ ꯃꯥꯏꯒꯗꯣ ꯈꯔ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯇꯦꯁ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯇꯞꯅ ꯐꯝꯊꯩ ꯍꯦꯛ ꯐꯝꯊꯕꯒ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯇꯝ ꯀꯨꯏꯅ ꯄꯥꯈꯤꯗ꯭ꯔꯕ ꯗꯥꯏꯔꯤ ꯑꯗꯨ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯊꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯤ ꯅꯤꯇꯦꯁ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯤ ꯅꯤꯇꯦꯁ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯤ ꯑꯗꯨꯕꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯑꯩꯒꯤ ꯏꯆꯥꯅ ꯊꯦꯡꯅꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯀꯔꯤꯅꯤ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯗꯥꯏꯔꯤ ꯑꯗꯨꯕꯨ ꯁꯤꯟꯕ ꯊꯨꯡꯅ ꯊꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯤ ꯂꯣꯠꯀꯦ ꯈꯟꯅ ꯂꯣꯠꯈ꯭ꯔꯕ꯭ꯔꯥ ꯗꯥꯏꯔꯤ ꯑꯗꯨ ꯊꯤꯔꯨꯕ ꯑꯣꯏꯊꯣꯛꯇ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯤꯇꯦꯁꯀꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ ꯅꯤꯇꯦꯁ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯁꯠ ꯐꯝꯊꯩ ꯍꯦꯛ ꯐꯝꯊꯕꯒ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯃꯤꯠꯀꯤ ꯄꯤꯁꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯂꯣꯠꯀꯦ ꯈꯟꯅ ꯂꯣꯠꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯋꯥꯔꯤ ꯑꯀꯥꯎꯕꯒꯤ ꯐꯤꯖꯪꯅ ꯈꯟꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯋꯥꯔꯤ ꯉꯁꯤꯗꯤ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯍꯥꯏꯗꯣꯛꯂꯔꯅꯤ ꯐꯤꯖꯪ ꯍꯧꯈꯤꯕ ꯋꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ